अहान मक्तदा मैम तराम उक्सरी सोशल मीडिया प्लेटफॉर्म फेसबुक थागतनरक्पा ई पाउ खरा मैम मफम थमजरी दिल्ली गी मिंग इंद्रप्रस्थ ओनब खनरी सेंट्रल गवर्नमेंट लेबा की कोनुंग दिल्ली गी मिंग महाभारत के मरी लेना इंद्रप्रस्थ ओनब थौरांग लखुटबा हौख्रे बीजेपी के एमपी प्रवीण खंडेलवाल पुखलक्पा वाफम असे थबक ओंथोकनबा मरी लेनबसिंगना खननैनरी हिरम असिगी मतंगदा हिस्टोरियन अमदी स्कॉलर्स सिंगना तोंगान तोंबा मोटसिंग पिनरकली मियोय खरना लेंगा की थौरांग असे तराम ओकपा तारबसु कनागुम्बा खरनदी इंद्रप्रस्थ की सबसाब मफम येननिंगाय ओइबा फिबम अमदा लैरिबा मरमना मिंग ओनबगी थौरांग असे खोंफम हंदोकदबने हाइरी थौबाल डिस्ट्रिक्ट की वांगबल कैनन मपानदा हांगबा सरोजनी ऑयल पंप अमदी बिष्णुपुर डिस्ट्रिक्ट की मोइरांग थाना लेरेक्ता हांगबा एमएस एलिदासपल स्टेशन मतम कक्तना अथिंगबा थमले हाइना G5 थादरोपा चेरोल अमना हाइरी लोन थिंख्रबा G5 थादरोपा चेरोल अमना हाइरिबना वांगबल कैनन मपानदा लैबा सरोजनी ऑयल पंप की मपु तोक्सोम जादुमनीना इमा लैबा की निंगतंबा हंजिनबगी लांथिंगनरिबा G5 की मेंबर अमा थादुना सेल की मतेंग मरी लेना वारी सनके अदुबु जादुमनीना अथिबु वाई वता कया सिनदुना G5 की मेंबर अदुबु माकी स्क्वाड कांबुदा फाहनकी अमसुंग मणिपुर पुलिस कमांडोदा सिननबु होनकी मदुगी सुमथक्ता मेंबर अदुबु तमथीबु मओंगदा फुसैबा तौरकी अदुम ओनमक G5 की मेंबर अदुना स्क्वाड की खुलाई अमदी जिप्सी मुलगा सेलकी अदुबु इसिन इनाउ ओइबा मरमना स्टेट फोर्स की खुलाई अदुदे थौदोक थोफम ऑयल पंप अदुदा थमलमकी अदुगा जिप्सी अदुना हाइरोकी मफम अमदा थमलमकी एमएस एलिदासपल स्टेशन के कोंजंबम जितेंद्रसु सेल की मतेंग पिबिनबा हाइरुबदा सिक्योरिटी फोर्स ओइना थमदुना यावल इहौगी मायोक्ता फोंगना लेपलक्की मदुगिदमा अहानबु वार्निंग ओइना हौकिबा जनवरी 9 दा मिसम मियाम सोक्तनबा मओंगदा ऑयल पंप अदुदा बॉम्ब पोकाइहनकी अदुबु के जितेना संजरकपगी महुत्ता सिक्योरिटी फोर्स ता हाइदोक्तुना G5 की मेंबर सिंग फानकी लोनना लमदम असिदा लैरिबा ऑयल पंप सिंग खोमदुना खोंजंग संसिलक्की असुमना यावल इहौगी मायोक्ता लेपलखिबा मियोय असे G5 ता संजरकपा लैट्री यावल इहौगी मायोक्ता सथकिबा तवोंग अदुगिदमक ऑयल पंप अनि मतम कक्तना थोंग लोलहनबा वारेप लौरे अतै ऑयल पंप सिंगना मखोय अनि सगवटपा अमदी मखोयगी मतौ तमदुना यावल इहौगी मायोक्ता लेपिगनु हाइना सेरोल असिना मखाताना फोंदोरकली के सोंगलुंग थौदोको मरी लेना UPF KNO ना वार्निंग तौख्रे ngara nongthil pobopta kangpopi district ki ke songlong kuki kulda aina thingkraba lalolop chelярong united front ZUF Kamson fraction ki khulai paiba kader singna kul asida ain kaina popi thai amadi narcotic trafficking tawi haibagi maralda kul asida sariba farm housing mai thake bagi thaudo ado government ga suspension of operation suicide taunariba United People's Front UPF amasung Kuki Nation Organization KNO anina अकनब वार्निंग पीरदुना थौदो अदुगे मखा तारपा वायोलेंस की थौदोकसिंग ZUF ना पुगदबने हाइना फोंदोरकले UPF अमसुंग KNO अनिना पुनंगसी थादरोकपा चेरोल अमगी मतुंग इन्ना के सोंगलुंग कुकी खुलदा युमै थाबगी थौदो अदुगे मतुंग तारपदा सिक्योरिटी सिचुएशन ग मरी लेना पामदब वायोलेंस ओइबा थौदोकसिंग तोरकपा तारबदे ZUF ना दायित्व पुगदबने हाइरे चेरोल असिना मखा तारदुना हाइ कुकी जो खुलसिंग मै थाबगी थौदो असि ngasi ngarangi wanate amadi thaudo aduda violence ka lonena ek toriba sing soidana sabsaba maral gi matung inna saitheng phanglakhi thawong aduda maral leijada bakhunja singda sathakiba adu criminal act singni asigumba thawong sing ase khunja singda chatharak labadi ZUF Kamsong fraction da tungda thorakpa apaphatagi daita sing masana pujaga bani hairi kunja singda sathakiba attack aduna santi thugaiba amadi amaga thajanadana ba senba thausil oigani kunja singbo ain kaina popi thai amadi narcotic trafficking tawi haibagi maral justified tawdana attack toriba asi sumloi maramaduna attack aduda senariba pumnamakna tungda thorokpa pamdaba thodok singe daita pugadabane Manipur da hojik tension wangna leiringai serak asida lanjadaba khunja singda target tawba asina leiriba conflict asida amukai hena khudong tinaba honabani haina UPF amasung KNO na lawi hana serol asina phondorakle Susampur da security force na UKN ge camp tugai kre yamlaba kulai kya phagat pangam kre hairi haukiba January 12 da Susampur district ki tuibong da Kaksing kunau usan makong laikai dege mayanglambam risikandabu tamtina hatkiba thaudoka mari lena security force na satharakiba operation ni manung sanna miyat asida senariba UKN ge camp ama tugai kre yamlaba kulai sing phagatle hairi
Official source amana haikibada UKNA ase India Myanmar border da operate tauba su agreement sign taunadaba lalulup amani UKNA gi kadar marina mayanglam risikandabu kidnap tauduna pukraba matung tamthina hatokhiba thodo aduga mari leinana ahanba phase ki oina Central Security Force amasung Manipur Police ki apunba combined team amana Susampur Police Station gi manung sanba Kaijang village ta sathikhiba operation aduda UKNA gi camp adu thugai khibani loinana hariba camp adudagi MA2 Mark II rifle ama magazine ama AKG magazine ama tongan tonba caliber singi maru humpuga taruk high explosive hand grenade ani saurana kg 3.5 lomba improvised explosive device ahum amasung muzzle loading barrel gun ama phagatkhre atopa operation amadana district asimaki loilam kota sathikiba operation amada RPG round ahum 30 mm grenade manga 303 bolt action rifle ama pumpy gun ani pumpy cell ahum single barrel ani SBBL cartridge tara phagatki nylon village sathekiba operation dana RPG round ahum grenade manga yauna atai khulai kaya amasu phagat pangamki hairi center na Manipur da Kukizo community singna taliba union territory amuk hana reject tawrakre Kukizo community singi suda laiba militant group singi lusingba singna makona Manipur state ta union territory ama semaga lonena legislature yawba tokhaiba separate administration ama pinaba tawrakiba dabi adu Ministry of Home Affairs na amuka hana reject tawkibaga lonena hauji India gi oina lariba policy asida anawa union territory sing sembada support tawde hana phongdorakre hairi thajaba yaba official gi pau amagi matung inna ikoi koidana Delhi da pangthokiba government ka su sign taunariba United People's Front amasung Kuki Nation Organization gi lusingba singa India gi mahut seliba Ministry of Home Affairs ki advisor Northeast in charge AK Misra amadi adai mari lenaba official single loinana phamkiba mifam aduda Kuki Zo community amadi militant group ani asina pamliba makogi demand haibadi Union Territory with legislature ase constitution ayaba piba demand ni Constitution haibase government policy ki matakta lai hairaduna KNO amadi UPF ki delegate singna makoina taliba demand adu amuka hana khana biu haina MHA gi official amadi delegate singda haijaki UPF amadi KNO gi presentation adu taraba matung India government ki mahut seliba MHA gi official singna Kukizo community amadi UPF amasung KNO na taliba union territory with legislature ase yabangam loi hauji India gi oina lariba policy asida anawa union territory sembada support tawde haina mayek sena phongdorakhi hairi hiramasi matangda 2025 ke September thada KNO amadi UPF ki lusingba singa MHA gi AK Misra na lusingba official team na ahanba round gi wari sanabada tripartite su agreement amasu sign tawnaduna makatana wari sananabagi yanaba ama purakhi masigi matung tarapada sahi adugi November 3 amasung tareta KNO amasung UPF ki lusingba singa MHA gi official singa wari sanaba matamda Kukizo community singna taliba core demand haibadi Union Territory with Legislative Assembly ase khanaduna lakhibani mifam sing aduda Kukizo community sing ase Manipur State Administrative Setup asiga amuk hana kaidonungdasu sabminaba yabagi oithokpa leiraroi maramaduna makoina taliba Union Territory with Legislative ase pigadabani haina taksinduna lakli ikoi kuidana pangthokiba KNO UPF amadi MHA gi marakta wari sanakiba adu Central BJP lengakna President rule thamleba Manipur State asida sai asigi February tha loidringai mamangda popular government ama thamnaba silakiba thausil amagi makada oiramba yai haina source asina phongdorakli amoromda Kuki community singi miyam amadi community asigi civil society organization singna PR thamleba Manipur da popular government ama semnaba center amadi state lengana honariba asida saruk yaroi amadi Taranithoi suba Manipur Assembly Mikalda Kukizo community singdagi karakpa MLA singna lengak semba yawba yaroi hana athingba piduna lakiba serak asida hairiba meeting asi pangthokibani hairi ZUF na maithakiba yum sing adu popi thabada sinaba sang singne haina FNCC gi makedagi thamlakli ZUF na Kangpopi district ki manung sanba wapong Ithan area da farmhouse ahum mai thadokuna mahankiba adu lob asina popi cultivation amasung masiga mari lenaba thabak sing laksenaba satharapa khongjangi manung sanani mai thakraba farmhouse ahum adu paksana popi thaba amadi labor kaya bo thabak piriba structure singni haina
Foothill Naga Coordinating Committee na Thadropo Serol Amana Hairi. Serol Sinamakatana Haribana, Kuki Organization for Human Rights Trust, Sadar Hillship Association Amasung, Kotugi Maikaidigi Pondorek Libu Wapam Sing Adu Yamakana react Tauraduna, Mapam Aduda Kestonung Kobo Kul Laite, Lunana Kul Amata Maitaki Basu Laite. Makoina Hariba allegation asi Pomla Lalaba Amasung, Miambo Lana Lamjing Bani, Manipur Hill Area Village Authority Act 1956 ki matung inna kul ama haibasi yamdrabada yung kundagi tadana leirigadi legally oina recognize tawgadabani haibasi yamna mayek sena yauribani. Manipur Gazette ki matung inna hariba mafam asida case sonung kawba kul amata leite mafam aduda leiriba sangseng adu naga territory gi area da popi thabaga mari lenana isam samna saba structure singni hariba jaga ase tampoimon haina khanaba inpui village ki lamni 1918 gi Kuki rebellion gi matamda mafam aduda khundaramba inpui singna jaga adu thadoktu senkibani hariba jaga ase wapong itan inpui gi jurisdiction amasung care makada leribani adubo hariba jaga ase 2017 gi anganba sarukta lakiba Kuki singna ain kaina lawsenduna farm housing sajin kibani mafam aduda Kuki singna temporary structure ani saraga umang koktoktuna pobi thabagi thaba ase satrakibani. Government authority yauna organization kayana kayarak hanna warning pirabasu popi thabagi thaba ase satrakibani hairi.